Congress की BJP ते चोंगसिलखिबा MLA निपानी मत थांगलखिबा disqualification case taramanga gi hearing ngasida gi Manipur Legislative Assembly the Speaker Tribunal putok tu chakaba okre lamdam asida nong manuma gi hengalakliba hepatitis lai ta gi ngakthokna ro miyam da awareness piba mathau tai haina Education Minister TS Ravi Shyamna hairi Ayush Department Mapan Company amaga MOU sign tongna longi sing na tharib hidak pambi sing amkhana laiba yana da thawang pai kadagani hana Health Minister L Jayant Kumar Pongokre Government of India amadi nation IM anina Bangkok ta inakhiba without territorial limit cheese fair agreement Manipur miyamna kaktat phankiba numit puning singladuna Integrity Protection Day gi thoram pangthokre Amasung Standard Robert High Secondary School के boarding the mahiro isingi pochai mama passing lokok pahokre misi asik langla langjin puthok ngambada thau club mil palakma gi reward lautokre Ma'am kurum jari adum ni impact news ni auze pungja aspob gi maroi ba pausing miam de pijari Minister Sam Kumar Yauna MLA Oinam Lukhoi KSS Biren Paunam Brozen Sanasam Bira Ngamthang Haukib Zinswan Hau Amasung Y Suruchandrabu MLA Famdagi Lauto Haiduna Congress MLA Singh Amasung Mioi Ataina Tharakib case ki hearing Chataba Haukrei BJP Yaudur Langak Sem Yauriba Minister Yauna MLA Nipana Sigi Matakta Thangalakib case Asigi hearing Nasidagi Manipur Legislative Assembly Speakers Tribunal da Putoktuna Chataba Haukibane Case asigi an me hearing adu the Minister Sam Kumar Yauna MLA Nipan bu MLA from the Lauto Waiduna Thangalakib case taramanga gi hearing Sataki hearing adu the petitioner amsung respondent animaki ukil sing laktuna saruk yaki petitioner amsung respondent animangna nakal animaki Yanaraba matung the respondent sing na Thangalakib case asi yaning de habigi ayiba cherol piner na chayol marigi matam speakers tribunal the niki speakers tribunal na chayol marigi matam pi bagalura na chayol marigi matung da makata bi hearing chathana na ba order thoki Minister Sam Kumana mahaki oina mahaki ukil na case sing aduda technical ground aswabi awasing lokthok pi ohana prayer tauki tribunal na Tribunal adu ke technical gi oiba soiba lai natraga laite habidu lauthokna ba chayol amagi matam lefki nakalamrom da MLA Mohammad Fazur Rahim amsung ke Mega Chandrana makoina High Court tha kiba petition adu gi oina tha asik yau ke batang kulhum doida pass taukiba order adu tribunal da pishin ki We have filed an additional affidavit and the other side respondents have filed a miscellaneous application and hearing had gone on. The Honorable Speaker has kept the hearing for the preliminary application hearing and he said he has reserved the order and the next date is 3rd of August. We are appearing for a certain number of petitioners which is 16 to the last page according to the, we are appearing in cases which were filed in 2018. That is an observation that has been arrived by the High Court and whether the High Court's findings will be followed by the Honorable Speaker at his tribunal. That is a question that can be settled at a larger stage, maybe at the Supreme Court. But as of now, the entire government of this entire proceedings is in the hands of the Speaker. I believe some 30 applications were filed in 2019. Some 15 applications were filed in 2019 and the rest were filed. Department of Medicine Zenims Amasung Community Network for Empowerment Kona Punakusan Maduna Malim hepatitis numit palan thorum pangthokre lamdamasida machintum khalakli balaina makalasit gi ngakthokna miam the paksana awareness piba matam oire haina thorum du sarugya ki Education Minister TS Radhi Shyamna Phongdokre invest in eliminating hepatitis cyber team da Zenims ki auditorium da pangthokki thorum da Minister Radhi Shyamna tamti balaina makalasi karamna sandu ya base miam namam tan khangjindu chection batangai fade mioba amana ana ayek yaurokpada Sarib hidak guli khudimak liver kayata soole made guli khudimak ki reaction laitabanate phongdoki tamtiraba laina hepatitis ki makal singi marakta hepatitis C na khwairi ki sathi balaina layong oiri
ꯌꯨꯅ ꯆꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯣꯏꯔꯛꯄ ꯂꯩꯅꯥ ꯑꯣꯏꯕꯅ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯃꯤꯅꯤꯁꯇꯔꯅ ICV ꯃꯦꯗꯤꯁꯤꯟ ꯂꯦꯝꯅ ꯌꯦꯟꯊꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ TH ꯚꯤꯃꯣ ꯖꯦꯅꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ N ꯖꯤꯇꯦꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯐꯦꯛ ꯇꯧꯔꯤꯕ ꯗꯤꯖꯤꯖ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯑꯗꯨꯒꯨꯝꯕ ꯇꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯆꯤꯟꯐꯥ ꯄꯨꯍꯟꯕ ꯄꯣꯏꯖꯟ ꯍꯥꯏꯁꯤ ꯆꯥꯔꯒꯗꯤ ꯍꯛꯆꯥꯡ ꯐꯠꯇꯦ ꯃꯤ ꯁꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯦꯄꯥꯇꯥꯏꯇꯤꯁ ꯅꯥꯕꯒꯗꯤ ꯁꯤꯒꯤ ꯃꯤꯁꯤ ꯎꯅꯒꯗꯕꯅꯤ ꯁꯤꯗ ꯆꯪꯒꯗꯕꯅꯤ ꯁꯤꯒꯨꯝꯕ ꯐ꯭ꯔꯤ ꯍꯤꯗꯥꯛ ꯄꯤꯗꯣꯔꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯅꯤ ꯁꯤ ꯒꯨꯂꯤ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯋꯦꯌꯔ ꯑꯣꯏꯍꯟꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯂꯩꯅꯥꯁꯤ ꯂꯥꯛꯀꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯊ꯭ꯔꯨ ꯕ꯭ꯂꯗ ꯑꯦꯗꯁꯀꯤ HIV ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯒꯤ ꯌꯨ ꯌꯥꯝ ꯊꯛꯕ ꯑꯃ double 2 Ws women and wine aduri oire adoidi akhoi we have to be very careful naadana okramai tawgadage have how can we have safe sex how can we avoid drinking liquor Nakalamromda Hayang Malen Sinbathungna invest in eliminating hepatitis haiba thimna pangthokkuduba World Hepatitis Day ga mari lenana miyamda laina asigi maramda paujal pi bike rally ma chatkhrei Jennings Department of Medicine gi Gastroenterology Section amadi Community Network for Empowerment kon anina punna sinduna Imphal City akoi chatkiva bike rally edu konung mamanga live City Convention Center dagi Jennings Director TH Bimo amadi MS N Jitendra na lamtha ki Thauram adu mari lenana Jennings Director TH Bimo na hai malem gi oina World Health Organization na hepatitis laina bu 2030 fawgi manungda muthatna bagi Honarakliba Taurang Asibu Sogat Poina Miam that Lena Asigi Maramda Mamutana Kangan Magi Pandam the Relia say Satpani Fondorki. Civil society organizations, media persons, paramedics, and all the youths in this state should try our all efforts and should invest everything to eliminate this hepatitis C virus by 2030. The World Health Organization Thamiba Pandamadu Tunganaba Masi eliminate over the Equipuna Honaminase Haibani. Manipur ki tongan ba singi mafam singda nongkana chu khiban maram oirga Imphal Jiri lambi National Highway number 37 gi mafam kya sing ning khai gi thodok kya thok ban maram oiraga sathok sasinda chauna awaba mayok nare Imphal Jiri lambi gi lukhambi court lane amadi nung dalan mana ki mafam kya da sing ning khai ki bana lambi gi ayam sarukta lekhom na phumjun ki bana Jiribam dagi Imphal tamna thorok mal pu truck kaya amadi Imphal dagi Jiri da chatka da gari kya lekhom lenang mrak da phumjun ki bagi chauna awaba mayok nare Border Road Organization BRO and the Public Works Department gi Maikai digi machinery sing sijinaduna hauzik lambi sengdok pi thabak akan mabong chathari ngasi athing faw the lambi ase sengdok loisinduna gari sing mausagum chathok chasin yarab yai hari sing ning khai bi thodok aduda asogapan yaudраbasu hauzik mafam masid malpu gari kya amasu panduna lairi Dinospora cordifolia Ningthau Khongli National Wide Campaign ngasi Ayush Minister L Jentukmar Hodokre Ningthau Khongli gi pambi kaya masu miyam de lem yanthokre Statesida Lomi Singh Hidak Kanaba Manama Singh Thabda Kaithel gi awab Lairaroi Ayush Department athum matamda mapani company amaga Memorandum of Understanding Kuyek Pinaduna Baivek Policy Lairaga ni hana minister na Fongdoki State Medicinal Plants Board Manipur amadi Directorate of Ayush ani puna kusam naduna Lampel Pat Labor Indian Medical Association IMA House pangthoki bathoram amada anaba kaya gi hidakta kanaba amrita haina khangnaba Dinospora cordifolia Ningthau Khongli gi national level gi oiba campaign adu haudoki banei thoram adu mari lenana Ayush Minister L Jentukmar hai ki pada mamang da lenga ki maikai digi medicinal property labor pambi kaya Lomi Singh the Park Sang Than Ki Adubu Pambi Sing Adu Yonpam Laitabadagi Kudong Sadaba Laibana Lomi Kiada Ninganaba Ohenki Adubu Housik Lady Balenga Sigimi and Makada Ayush Department of Mapani Company Yamag Atu Matamda MOU signed Tonaduna Lomi Singh the Tari Hida Kanaba Pambi Sing Amuk Labor Yan of Gitarang Paikat Lagane Ningthau Khongli Yauna Lamdamasigi Hauriba Medicinal Value Yamna Labor Pambi Sing All India Market Value the Lomi Sing Fangangane Masigidamang District Kudingi Akanaba Office Hanguna Lomi Sing the Hidakta Kanaba Pambi Sing as Lainer Bataurang Paikat Kanihana Fongdoki
nakal maromda state asigi medicinal value leba pambi sing ase ningthina yokhanaba amadi laumi singda pak san thahanduna bakhoi gi sanmitlon fagatna honabada line department singna punna thabak tawminaba tangai fadab lei haina su mahakna phongdoki State Medicinal Plants Board Manipur ki CEO Dr. A. Guneshwar Sarmana phongdokibada Tenospora cordifolia lamdamasigi miyamna ningthau khongli hana khangnaba pambi ase thabada yamna laiba loinana lamdamasida yamna marang kaina phangba medicinal property yamna leiba pambi amane pambi ase mahi oina amadi powder oina sijinabada diabetes stress amadi anxiety digestive system fagalanba amadi cancer treatment mateng oiri immunity fagalanba chronic fever sore honbagi nuaitaba arthritis vision fagalanba asthma yauna kanaba kaya pambi asina piri pambi asi miyamna pak sana thabiyu loinana pambi asi kanaba lawbaga loinana pambi asi yonduna miyamgi sanmitlon fagatna na bahona minashi haina appeal tawki market की मतंग दे आइना मयाम आइना हाइजिन पखत पिरोनो अतोप कंपनी अमगा अखोई एमओयू साइन तोनो अखोई सेम साइ पाम्बी चासु टिश्यू कल्चर सु तोरगा पाम्बी चुमोय पिरक पदगा अखोई बाय बैक पॉलिसी हेदना थारा मतुंग दा अखोई लई नबसु यावरे लई बसिला अखोई दा हेदम अखोई पैसा खरा हेदम पिरमगा नंबर मांग बिर पिरमगा तोबद नतब मयांगी पिनरीबा मखलगी मार्केट इंडियन मार्केट पिरीबा मखली केजी अदुद पि हाइबसे मदुग मतुंग न मदु लईर पुकी हाइबगी कांगबो मदुग एमओयू साइन तोनगा दोरिबो थाना थाना पचोली थाबे एरोमेटिक प्लांट थाबे मनम नुंगसीबा पामी थाबे लेमन ग्रास थाबे साइट्रोनेला थाबे हाइडमिशन जे सिगे चमना मोंगदा दगी तोंगानबे डिफरेंट स्कीम संगले मदुगी जखै पिसा पिथा जरके अखै लोइनो अखै ताइदब तौजगे म्याम चेंगदबदो अखै चेंजगे अदु मदमाइन तौर मतुंगदा कमान लखै म्याम जे फिल्म चखै मिनबा यारोइद्रा हाइबदुगी मदुगी क्वेश्चन दुनी आइना म्याम Nagaram dalaiba Little Clinic ki chahi ama mapung farak pagamari lenana voluntary blood donation camp mangasi pangthokre Janims Blood Bank and Transfusion Unit ka khusam na pangthokkiba blood donation camp da Little Clinic ki staff amade voluntary donor kuntra hen ban EP ki camp adu mari lenana Little Clinic ki senior manager Ketrimium Robert na hakibada clinic asida emergency go oiba patient kya lakpada igi oiba awat pa kya lae patient singa si kharadang orib mateng oiner bhaiduna clinic asigi haudo kibagi chahi ama mapung farak pagamari lenana blood donation camp ase pangthokpani phongdoraki ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯏꯒꯤ ꯌꯥꯝ ꯋꯥꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯑꯅꯤꯒꯨꯝꯕ ꯂꯣꯏꯅꯔꯛꯄ ꯑꯗꯨꯒ ꯃꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯏ ꯌꯨꯅꯤꯠ 5-6ꯀꯨꯝꯕ ꯂꯣꯏꯅꯔꯛꯄ ꯃꯇꯝꯁꯤꯗ ꯏꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯀꯌꯥ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯤꯅꯤꯛꯀꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯚꯣꯂꯨꯟꯇꯔꯤ ꯗꯣꯅꯔꯁꯤꯡꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁꯀꯤ ꯕ꯭ꯂꯗ ꯕꯦꯡꯛꯀꯤ ꯁ꯭ꯇꯥꯐ ꯑꯃꯁꯨꯡ ट्रांसफ्यूजन यूनिट की लेरिबा टीम सिगा एसोसिएट तौरगा पांगथोकजबने ngasi ब्लड डोनेशन कैंप Government of India amsung NHNIM anina 2001 gi June taramari da Bangkok ta inakiba without territorial limit haiba wafam yawba ceasefire agreement adu Manipur miyamna kakthat hankiba numit 2001 gi July 19 put ningsing laduna ngasi integrity protection day gi thoram pangthokre Thauram madu akom lup kanglai pak na sinduna Manipur Press Club ta pangthokhi thauram madu mari lenana akom lup ki president Sanjit Sorai sam na phongdorak pada Bangkok ta inakhiba ceasefire agreement aduda without territorial limit haiba wahai ahum hapsinduna Manipur gi ngamkhai da singna ba hawraktuna Manipur mache tana thugaina ram honarak pada khoi shaunar ba Manipur gi miyamna haunaru ba naidana achauba miyam gi yau sangsilakibane yau aduna Maram oiraga June 19 da kanglai cha 19 gi thawai thaki kaya man asoka pan nangki yaudu hena kansilakpadagi without territorial limit haiba wahai ahumadu India government na July 19 lawthoki numirasabu akom luft na chahi khudingi integrity protection day haina observe tawduna lakhibani haina phongdoraki Mamangi sarkar su adu mangai hauzik leiriba paliba sarkar sisu adu mangai aduna akomlu kanglei paki maikai dagi thamjaning badi eni lamdam asida thoiba thodok wathok sing asida namsal laga nathaira kanda miyam da chamam na halakanda thambagi mahutta tangai phadana thoiba thodok sing asida chapchaba madugi akhoigi lali badu kanano soiri badu kanano maduda chenari badu kanano hairi basing adu matam chana miyam mamangda puthokanda madugi chairak pibam thokpa phangum thokpa madugi chairak tu phangakanda ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯆꯥ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯂꯥꯎꯖꯔꯤꯕ ꯄꯣꯂꯥꯎ ꯑꯗꯨꯒꯤ ꯃꯍꯩ ꯆꯥꯒꯗꯧꯔꯤꯕꯅꯤ Sahi khudingi pangthokpagum Coalition for Indigenous Rights Campaign Sarka Manipur amasung Royal Council sana konung na punna khusam na duna lakliba August 13 da humputara humdodak suba Manipur ningtam numit palan thoram pangthokadauri
Manipur ki ningthau leisam sana zawbna ibudau pakhang bagi pafal liakpa Petruk masugi firal sana konung chingkat kador binumida seda lamdam asigi laikai khungang amadi mai loisang singdasu mapung fana firal as chingkat pinaba sarkar gi secretary M angambana paujelakli sana konung pangthokpa paumi singa unaba mad angambana Manipur ki puwari da thoki bamaru eba thodok singi manungda lising machapan nifutare tagi Lising macapan nifutaret ki August taramari da Manipur na ningkha tam ki ba asisu amani English sing macapan nifutaret ki English sing macapan nifu mapan fau ki puwari mamutana khangmana khunai asi masak lepangam gani haiba wakhalolda sarkar na chapchana thajaba thamli Manipur premier political status ta hanjil hanna ba hona bana lamdama sida thoglim issue singi chap chaba warusin purak ngam gani haiba si sarkar gi achepa firef ni fongdoki Makna makha taraduna ningtam numidas ka mari lenana ngasi oiba Manipur khunai gi phiba masida Manipur ningtam numit thoram pangthok pagi maru oiba made mahiro singi thaudang haiba lamda symposium pangthok lagane sarkar gi youth front oiba desama made aims na sinduna August tara dagi kun fabu Manipur gi tongan tongan mahilo sing da chathaga riba symposium sangdam nabagi thoram masida mahiro sing na mapung fana saruk yaviyo hanasu magna apil toraki hai riba numit asi Manipur gi puwari da yamna maruoiba thokhiba thodoksingi manungda adugumba numit amakhakni hairiba sigumba maruoina puwari gi tangkakta khwaidagi maruoiba tangkak amakhaksu oiriba 1940 gi 7 dagi 1948 40 ga 9 baki manungda thokhiba puwari ga mari leinaba tongan tongan ba thodoksin asigi ningsingba amathi masigi masak khangmana aikoigi khunai sigi asengwa masak adu lepa ngamgani haibasi sirkana thajai maram maduna ngasi aikoina nangiba aikoide thengnariba problems sing asi aikoigi iramdam sigi masagi oiba political status adu khanghaudana aiko lekha ta khibadagi oirakpa phol amani haina sirkana khali Apun masinmi luf awang mai kai kangla tombina hauzi national highway number Infal Dimapur lambi thingmei khongjang sangchilibasi hena kanchin anaba waref lokre ngasi awang sangmai kaujeng leima thang leikaida apun basinmi loop awang mai ke kangla tomina sinuna chathakiba paugi mifam mada sarugya kiba apun basinmi loop awang mai ke kangla tomi gi spokesperson khuraijam iboto na high court of Manipur na turel legi nunglengoi piek pada athing ba thamlibasi ASLAM kena yab ngamloi court and PK order as handok fawa national highway Infal Dimapur lambi da chathari lambi thingmai khongjang hena kansil lagani fongdoki ngasi chathaki ba mifam maduda mioi lising ani rom saruk yaki loinana local club ma dimaira pai bikyasu apun masin mi luf awang mai kai kangla tomi saugalakli loinana hayeng gi sangmai faudna chaliba national highway 39 Infal Dimapur lambi matam kaktana chaka bangi khongjang sanchil lagani thamlaki खोइना हुजिक चथरिबा पन्नसिदेदा सरकारना कइगुमा अमय मसिगी मतांगदा कइगुमा पॉजिटिव एवर रेस्पॉन्स अमो पिरक तब तारगदी हयेंगदगी अखोइगी टोटल नेशनल हाईवे दिमापुर लमजे टोटल बल तौजगने हाइना खंजरे Manipur High Court na Turel khonglagi nunglengoi piekpada thingkhibagi waref handok piu haina Unemployment Local Truck Owners Association minu thongna sindura wakan mifam chathakrai wakan mifam adu nunglengoi piekpa sinmi truck drivers amade owners singna saruk yaduna minu thongi truck parking na sathakibani wakan mifam adu mari lenana association asigi wangangloi T Thomas na hai Manipur High Court na tha asigi tareta takiba order asina lamdam asigi miyamda chaun akaiba pire order asina lengoi piektuna nomagi hingna ba yum pujari ba mioi sing gari lori ba mi sing matakta nauna samga sagat pagi thabak pumna makta su akai ba kya thole maramasina athu matamda court ki order asibu nauna khanabiyo loina na Manipur lengang na hauzik wori issue asida mi yeng changbiduna laira ba miyam gi punsi kallu haiba wafam thangalaki akoi jusina sujan nomjarega akoina gari singda singjarurega aduda phangpa paisa kharaduna akoi ju imung manuk pujabani isa isu thaksabani adubu khangogdana high court na sigumba athingba thambakpadagidi akoisu yumda adugimti awabasi akoi thengnajai marabsina yargadi ikai khumnajarba Manipur high court case gumba thingba se lokthokpiyo praja singi awaba yengbiyo Nakalamramda Uripok Kangchup Road Tata 407 Owners and Drivers Union asu court ki order ki mayokta iroisam chingjinda wakat mifam chathaki court ki order asina loan lauraga leiba gari sing ayamba oibana supam nompham leitabana loan singba ngamdaba fibam na leire loinana sinmi singda supam nompham leitabana high court ki order asina achauba chaitheng pire haba wafam sing awakan mifam adu sarugya ki singna phongdung naraki
Bishnupur District Moirangda World Day Against Trafficking in Persons ki thoram pangthokre thoram adu Childline Bishnupur na sindur Moirang Multipurpose Higher Secondary School ki hall da pangthoki bani creating pathways to safety habit team da pangthoki ba thoram adu da resource person oki ba Childline Bishnupur ki director L Pishak Singh na in khalakliba na singbu lalol pot oina sijinarkliba amade mi lalon ba singdagi nan thoke harabade aikhoi gi wakhalol hongdok mathau tai phongdoki Thoramadu the Tongan Tuanba Mahilotion Kagi Mahiro Singna Sarugyaki. Thawal district in Nongpok Lorembam the Leba Maicho Kongnang Tabagi Koiri Takiba Mafam Nihariba Uyok Sing Miamna Honabri Mapung Farba Umangam Oire Say Kunlungi Mamang the Uyok Sing Asigalona Loremam Ching Sang Parinda Loremamgi Kunja Singna Utabaki Tabak Satun Laki Uyok Sing Asibu Yokatan about Honaba Achobu Todang Loriba Kulasigi Yambem Megana Sing Asig Dagi Kanaguma Kunjamatan Uyan Yade Umangasi Maruana Mausagi Kal Kaitarkli Basi Kanmada Mating Oiner about Honaduna Lakpani Hana Fondoroki. Allah mana takwi matungina noi tungi pusigi damakta haiba hangdo leiba jaga sing akhoi u thajing haiba dagi akhoi na matam du da yamna wana akhoi khun gi sang sa puthoga thajaki jaga ni haiba jaga ji thabadi ngasi boda sahi tranga kunmukti pharamani sarangna sigi jaga ji singmai ji lor mang gi thamba jaga ji lopari kunthagi mathakta woi akhoi na wonba matam da sarangna khoina akhoi khun jajinga ahanjinga puna wonba matam da kunthagi mathakta woi gani na khoina panaje akhoi na tawjari ba sigi mathakta sarkana sigi ngak senabagi fencing khara akhoi da normal khunjasing da pibiragadi akhoi na ngak senbagi khudong jabaji makhatan uja Matanga Swada break Malozage break Matunda status related teachers training institute sing Manipur lenga na miyeng chang dabadagi mutkiba pubam the later hana KS and a pondo kibaki power made Manipuram Somalem tongan tongan ba I pow sing puduna lakchage impact news po miyeng taduna lebiu Break Matunda Mayambo Amon Taram Nokchari Loina bulletin sige makata ba pow sing miyam the pijari Status of the Ladiba Teachers Training Institution Sing Manipur Lengan Miyang Sangdabam Sung Institution Sing as a principal Sing na Tausadavana Mutkiba Yabagi Fibum the Lady Hana KS in a Fondorakli. Kuyatong the Leba KSA office the Panto Kiba Pami Singa Unabamada Mahiro Lubasiki President Ningtauzam Chetan Nahai Mahiro Kunai Apab Education Mangal Pika Doriba Oza Singi Training Institution Sing Recognition Kakibam de Mutat Kiba Haibase Status in Education Sector the Yam Chow Mangjabane Status the Ladiba Government Hindi Teachers Training College Amasung DM College Teachers Education Asi Kakre Masi Institution Sing Asina NCTE 2014 gi rule and regulation gi matung ina criteria suna leiribra leitabra haina so cause notice tharak matam sana paukhum pi dabana July taramanga dagi tarataruk fawa Bhubaneswar da pangthokiba NCTE Eastern Regional Committee gi 274 suba mifam na kakibane thawang asi akan bamong the condemn tawi status the NCTE 2014 gi rule and regulation gi criteria sudaba institution kya leiram lei athubu matamda education minister na chapchaba miyang changduna teachers education semga trabade education maning han khibagi fibam da leire habo from phongdoraki Arang na kuina chicharu bomba tamda NCT gi 2014 regulation chudaba ozam yam yauramba danatna private college sing sida nampu sasanda ormo yam chu thengnei education phani harga teachers bu train toriba institute sing sida NCT gi criteria sudaba yam ma yauramba amasung makatana principal du suribra habsu yengbida maram aduna college sing asi business haidare commercial oina onthore habasi kese makai gi thamjani maru oina amatanga reba college ani asi athubu matamda government Manipur Amasung Education Minister, Education Commissioner na masi meeting changgiduna athubu matamda withdraw tawgibase revok tongnaba tohunda targadi KSA na makhal makha khayagi khongjung jingsanani habi Added School Singi 2010 ROP gi 6P P daba amadi awat Oza Singh mentioned the big mayok added school gi Oza Singh na Khongjang Changshin Kray Khongjang adu All Manipur Government Added School Teachers Association sinuna konong mamang leiba lamyan masanglen da pangthok kibani Khongjang adu saru yakiba All Manipur Government Added School Teachers Association gi spokesperson TH Koireng na hai lamdamas leiba added school singi Oza awat pa athu matamda
hapkadabane added school singi 2010 ROP gi 6 pay athu matamda sanahangadabane karigumba lengang miyang sangdrabadi akan makhongjang ka changsilagani fongdoraki lakadori cabinet sidaida makoina sungsoi choidana akoigi 2010 ROP amasung hangdun lariba posting vacancy posting che mention biragani cabinet sungsoi choidana hapagani haidana director da hujik adugi thabak singdo loisanaba hai gre instruction tawgre haibagi thajaba ama pirakpadagi akoina ngasi asoba mass rally ama akoi asoba rally ama chatkani na tawrambado akoi madu madi akoi keno tawjadre suspend tawjadre adu akoi hantokjare adu khongjangdum akoi hantokjare adu karigumba lakadoriba election keno akoi election lakadoriba cabinet mi famsi daija karigumba keno toroktaba taragadi hairiba mokoi thajaba ji thabak oina onthok biraktaba taragadi akoi makha taba kanba khongjang kayam chang Nakalamramda All Manipur Government Added School Employees Coordinating Committee ki chairwoman mana Education Minister na committee asida lakadaba State Cabinet mifamda Added School Employees singi demand sing approve tawgani hana thajaba pirakpatagi cabinet ki mifam pangthokpa phawba ngai khigani hana chairwoman mana khangalakli Cabinet mifam sana Added School Employees singi demand approve toroktrabadi khongjang sing sanctioner na sem sadun lai su hairi Standard Robert Higher Secondary School ki class 7 tamli mahiro inupi masa amalai kida bathodok adugi langla langjin puthok pangamba miyoida lupa lakh manga piragani hana lauthokrai wafam singa si thangmai banda leiba thau club ta paumi singa unaba manda thangmai ban United Club ki president Pratap Lechang them lauthokki banai paumi singa unaba da Pratap na makha ta na hai misi ase yamna chingani ngai oi misi ase ki aseng langla langjin puthok pa miyoida sel gi mana asi sinagani fongdoraki Hayeng asi JC ki tarap tagi pong taramathoi taba matamda thau complex akogi mandap asida hojiki miyam gi meeting ama akoina miyam ga punna khana jadaba yadaba kaino ama khaki akoi khakta JC gi magai dagi akoina khana bada kitang chithana andhauba ama masoidana ba JC gi warep se khara ahong khara lakpa dagi miyam da khanganjari lairiba CSO punamak amadi Satra Sangstan imai ben gi civil organization punamak JC ga khana ne nabasida saruk jabi haiduna JC gi tarap tagi aina hanjan hajari Manipur Police oisanu any agency oisanu organization oisanu maduda leiramba mi oisanu satra oisanu madugi langla langjin piba ngamba madu puthokpa chapchana puthokpa ngamba da thangwi United Club na lupa lakh manga gi mana pigane na koi lauthoksari loinana maduda karigumba mahak na pirakuma ta magi maming haidokseroi mahak ki leifam amasung lona thamjagani thangwi United Club ki president ai samak loinana akoi gi secretary members sing khudimak ki kuthangda madu lona lakh pirakanda madugi chapchaba Madugi Hobusing, Kangobusing, the Pibina Bahina, I don't know. Standard Robert Higher Secondary School gi boarding the labor mahiro singi mama mapa singna school asigi boarding the lakto macha singi pochai lokthok pahona krai pochai singa do All Manipur Students Union MSU amadi mahiro singi mama mapa ga yanaraba matungda ngasi boarding dagi lokthok bani hari hirama singi matangda MSU gi Secretary General Bipin Chandran hai Laikhidrabi mahiro yasigi matang achumba puthonraba honabada mayam sumateng pangbiu lonana Joint Students Coordinating Committee JSC na changchilakpa khongjang khudimakta MSU nasu saruk yagani fongdoraki Case asi yamna very sensitive orakona maram orakanda maroina hujiki investigation wal even maram orakanda hujiki adung thokiba thodogodi ka adu police amasung akogi MSU amasung mayamna ngaktana karamtha changan bayaro hedana hujik so dum karamtha changdan leiri marmaduna sakarna sum masi case asi adugi matik sensitive oiba yamna maru oiba amasung yamna leibak mai chak peba adung thodo ama oibanina athu matamda akanma midyang changbira kana solution pubirakuna sarkar gi amasung manipur miyam gi aifabu oigani ha phomdo MSU makai gi thamjar Amaromda misi asigi asumba langla langjin puthoknaba SIT natraga crime branch ta sinaduna thigalan bio hena Youth Forum for Protection of Human Rights ko walupamana lengakta taksilakli Manipur Press Club tanga si pangthoki ba pamu singa unaba da forum asigi Women Wing Secretary Marina Konsamna phongdoki bada misi asigi ahan pangthoki ba post mortem gi report ngasi phawba imung manung da sinadana leibagi maram khangallo thawang asina misi asigi chapchaba khudam changdam manghanna ba hotnar bara haibagi singnab lei maram aduna achuma puthokna ba thawdoga se CBI da sinadringai da CIT natraga crime branch da sinaduna thigalan bio amarom da chief minister na misi ase CBI da sinaragani hariba se karam na hairibano cabinet mifam phamlaga CBI da sinabasu natte sin khakta haraga CBI da sinagani haiba se thajaningai oide loinana kawa police na CSC ki matangda thigat paibasi peningai oidabana lengakna hiramasida miyang changbidna basu magna apil tawki case ase CBI da sinagani haina mayam dudi high big re dui dar su karamba basis da CBI ki performance follow toraga
केस असे सिनागदोरिब्रा हाइबदि कैबिनेट रिफॉर्म खमदना केस CBI ꯒꯤ ꯔꯤꯀꯃꯦꯟ ꯇꯧꯕ ꯇꯥꯔꯒꯁꯨ CBI ꯅ ꯄꯥꯏꯒꯅꯤ ꯄꯥꯏꯔꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯣꯕꯤꯖꯟ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯀꯦꯁꯁꯦ CBI ꯗ ꯁꯤꯟꯅꯧ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 2 ꯆꯪꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ UP ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯕ ꯃꯇꯝꯗ CBI ꯅ ꯄꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯕꯨ ꯀꯥꯏꯅ ꯊꯪꯅ ꯄꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ CBI ꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯤꯕ ꯐꯥꯎꯕ SIT ꯅ ꯄꯥꯏꯕ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯐꯝꯕ ꯁꯤ ꯑꯩꯈꯣꯏꯅ ꯕꯦꯕꯤꯁꯅꯥꯒꯤ Nakalamramda misi asigi achumala lanjin puthu haiduna moirangkhom sawaijem laikai maira paibi lufki thaumi singna wakat mifam chathakrai Standard Robert High Secondary School ki mairoi misi gi case asi lengakna CBI da sinaraga tumina leithokpa yaroi haina coordinating body khurai gi chirol man hairi case asi gi charge sheet frame tawraga submit tawgi akakna matam Laibak miyamda khangan ba mathau tai haina su cherol asina makha tarakli Central Agricultural University Imphal Manipur gi mahiroi ani ICAR AIEEA ZRF examination 2019 da All India gi oina top position lobangam khrei University asigi mahiroi tarana All India Agricultural Research Service ARS examination 2018 mai pak pangam khrei CAU Imphal gi manung chana leiriba Tripura gi Lembuchira Laiba College of Fisheries ki mahiroi kaisam Zinitagi apokpi ming ke Indrajit wangkai mayum lerakna All India ki oina Fisheries Science stream ki oina topper oibak ngamlaki loinana Tura Meghalaya Laiba College of Community Science ki mahiroi D Bernice Ekhe apokpagi ming laikhidraba Daikrai Senapati District ki manungchana laiba Makhan Central Village na ICAR AIEEA 2019 da Community Science da All India gi una top lobangam laki CAU Imphal gi singthaningai oraba performance asig mari lena lamfel pat leiba CAU Imphal Manipur gi Vice Chancellor gi office semba da paumi singa unaba da VC Dr Premjit na University asigi achievement ase CAU gi makhada leriba faculty members singa madi mahiro singa PK mang hai kibda India pumba gi one agricultural university kaya ama leriba sigi manungda Central Agricultural University Imphal gi mahiro singa singthaningai oiba performance sama purakpa ase CAU Imphal gi one yamna chawthok chaningai ne university asina makhata ne research ki lamda hena khumang chawchin na changchin baga loina research publication hangal hanaraba honagane CAU Imphal gi makhada leriba college singda puthok liba Fau yauna mahi marong singdasu register tawduna patent lawner na paikat kane CAU gi makhada leiriba college singi mairo singi performance all India level da phagalakpa loinana award pa research work asida miyeng khara changsin ba ngamlagani haina CAU Imphal asi all India gi oina university asigi top 10 fau gi manungda chanba ngam gani haina vice chancellor asina fongdoraki College the university the pass to give to 70% thabak phangre haibu dumaina 390 shigi manungda kayamuk either 250 ra 240 ra 200 khaktara moishi masabu thabak phijaba haitare agripreneur oirabra haibu gi tracking tawjari Central Agricultural University ashi traditional university dagi khajiktang akoina tongali akoi yeti larik tambi ba teaching degree puthokpa research to wa du extension education maruena akoi gi lomi sing amadu unemployed youth sing si kamai torga moi income si hengat hangada ki moi si kamai to sarkar ki thabak phangdraga su masana masab thabak pijaraga atopad su thabak pibang angota gi haiba gi wakal Fisheries stream da ICAR AIEEA ZRF examination 2019 da All India gi topper ubangam kraba kaisam jinitana Maki achievement se marwaina oza singi mateng loina maki hona jamana fang ngam khibne hana fongdoraki status da fisheries ki wena yamna chaw potential lay loina na field asida ningthina research to loiraba scholar ke alairaba su mari lena department ma dilenga ta miyeng changbi dabana kana dana taduna leire hiramasida mari lena singna khara miyeng changbi dabada status ki wena yamna kana ba oigani hana jinitana fongdoraki I hozik AIEEA PGGRF si hoi top oina tajare I hozik tamdariba college si Mumbai dani si khwaidagi premium college for fisheries ki deko PG ki de khwaidagi premium college ni se tamba phangba haibasi yamna laibak phabani hozik koi senior mayam se adi adum PG loirga PhD loirga Manipur de thabak tawning manna ko mai se dum haidi kai tawum khangdana dum project khara taw ama khara taw da dum taw lay ba khoi senior sing kaise aduna aina haijaning badi si sum
mari leinaba mi jingaina ko si meeting khara changbiraga aduga handak mandate amazulai that is by 2025 to double the farmers income haba mandate amalai bako sije sigi mandate ase khoi kai gumba khogi senior me am sujik lai riba skill or senior my knowledgeable senior me am lai rise se me am changhal laga moi me am je sum absorb government absorb tok biraga ko moi je thabak pibiraga di sum moina hena yamna ngan achieve tong ngamni do han thaza Imphal East District ki Porompat Police Station ki manung chanba Wangkhai Kuongba area gi jaga singda lotuna thamamba Pripak are gi khusukulai kaya fagat krai khusukulai sing adu NIA Assam Rifles amadi Manipur Police ki apunba kangbu amana chathakiba operation amada fagat pangamla kibanai akaknaba pawum fangbadagi National Investigation Agency NIA 6AR Imphal East District DSP Operations RK Sarlis ki luching makhada Imphal East CDO Inspector Mohammad Razib Yawatimna ngasino midang waram fagat pangam kibnei Farwa polam singadudi AK-56 rifle ama lethot nongmayama 9mm pistol ani AK-56 ki kapa yariba nongmay maru nifu humdo yamade 9mm maru taret amagaloina na miyoy ani amasu fagat pangam krehari Numit nini chumna chathakataba warili bahariba art form asigi symposium ama ngasidagi Zen Manipur Dance Academy gi Priyo Gopal Auditorium da haudokrai Cultural Forum Manipur haudoki bachai humfumato surakpaga mari lena warili ba symposium asi pangthokpanei Thauramadu da Art and Culture Department gi Director A Sivdas Sarmana warili bahaiba art form asi yokhatna da bahona ba mathau tai mamangdagi hauna department mateng pangduna lakli makhatana su art form asibu chaukhatna da ba honagani phongtokhi ngasigi ahobu numita aribam Sitreswarna moderator oina saruk yaduna pangthokiba symposium maduda Soraisam Gunendrana wari likhi loinana saknairaba wari liba artist takelamam Sam Kanhaina Manipur da wari liba gi khongchat amasung Manipuri nata wari liba na pireba ithillamadi Hindu lining haiba hiramasida akupa warol pathoki loinana barak tampaki Manipuri khunaida Ramayana amasung Mahabharata wari liba haiba hiramasida Assam University Silchar gi Department of Manipuri gi Professor Hodam Nani Kumar Singh na akupa warol pathoki Urkhul District Laiba Kuki Furup ki oina hiram kya da mai pak ngam khraba mairo sing taram na oktu na punging thawat krai Thauramadu Kuki Students Organization Urkhul District na sinduna district adu ki litan sarai khong de laiba Baptist Church ta pangthok ki banei Class 10 amad 12 yauna tongan ba hiram kya da mai palak mairo singda sakang se amsung khudol pot piduna punging thawat ki 113 Battalion BSF na ngasi Imphal West District ki manung channa hawam marag singtham lekai de leba Holistic Vista hanaming tonba Drug and Alcoholic De-Addiction Center da sana khona bagi polam sing khushana krai polam sing adu koirenge de leba BSF headquarters ki makhada 113 Battalion VSF na shinduna chathariba Civic Action Program 2019 ki manung channa khushina ki banai sana khona bagi polam sing adu 113 Battalion VSF ki commandant Hidam Subol Singh na luching ba team amana khusin na kibani hari Nifum do Suba Assam Rifles na Indo Myanmar border de ginupa ani VR bottle listing amaga chani ga kone na farabmiyo singado Mayangmam Sarachandra amadi Abdul Rahman ne Impact News na fangu pauda for Nifum do Suba Assam Rifles na akang ba pau fangbadagi Myanmar dagi Manipur da pusilakpa Dive low beer bottle sing adu fagat pangam kibane hari Hauzik sanabagi pauda Nilamani English School Imphal West na humpu suba under 17 girls Subrata Mukherjee International Football Tournament ta saruk yargani India ki Chief of the Air Staff oiramba Subrata Mukherjee na mangjeramba manglan adu makna ikhang khangaudana laikhidraba matung 1960 da Subrata Mukherjee Sports Education Society asi sapong lakibaga loinana sahi adu dagi hauduna Subrata Mukherjee National Football Tournament ase India gi tongan mafam sing dagi lakpa school yangkhaina saruk yaduna haudokraba matung 2015 dagi football tournament ase international gi thakta sanab haurki
Football tournament is the Sarugyan of Manipur going as Ayuk Kumalampak Many Stadium the Sanakiba under 17 girls interested football tournament Sigi final match of the Nilamani English School in Fal West na Poru Kongjil High School in Fal East Panjal Mariam the Mighty Piki. Tournament Sigi winner Roikraba Nilamani English School in Fal West Ki Sanaroi Linda Kom na Panjal Ani Lonana Silky Yamadi Baby Luncheon Dami Anina Panjal Amamam Chanduna, Sel Gimana Palising Yankai Galona, but trophy with the certificate sing Funky Bagalona, runners up Tauraba, Poiro Kongjil High School in Fal Iski, Panjal Ahumaduna, Kim Nungsang na Panjal Ani Lonana NZ Pinku na Panjal Amaga Chanduna, Sel Gimana Lupalising Kudmanga Galona, trophy with the certificate sing Fangnaki. Ngasi football tournament sigi lotion bagi achamba thoroma da Yas department is joint director KH Pramoda Devi amadi L Jayant Kumar ani ga loinana department sigi masak naibu mi kyana saruk yaki Yas department Manipur gi miyang makha chathaki football tournament sina Manipur gi tongan district taramathoi da gi lakpa school sing saruk yaki. Kunsuba S. Birendra Singh Memorial Super Division Football League Tournament CHIKL Chajing Amadi YDO Konjeng Lamdong Lekai ani Mai Pakre Ngasi Kumalampak Artificial Turf Ground Sanakiba Football League Tournament Sekitarani to isu match ta CHIKL Chajing na BMS Tawungko Panjal ani Amadamaiti Piki match the Mai Pakraba CHIKL Chajing gi Sanaroi en lengak pamasung ke amarjit ani na mes ki kontra mathoy madi humputra taruk subab minute singda panjal amamam chan kibagalo na maiti horaba BMSC tawung ko ki amatangar ba panjal aduna match ki kun mathoy su minita P Rostam na chan ki Satharak leba football tournament si ngasi sana ki bitarawm do subal league tana YDO konjeng lamdong leka yu sanaroi CH Songlen na mes ki kun mathoy su minute chan ki ba amatangar ba panjal aduna YWC langthabalu panjal ama sino da maiti ba P ki Imphal West District Football Association ki miyang makada football team taruk na sarug yadu na Satharak leba Super Division League asigi taramari suba madi tara humdoi suba league match sing tha asigi kun ma panda sanaragani Tara Suba Imphal East District Shooting Competition ngasi lotion kray Manipur Rifle Association gi miyang makada ngasi Kumalampak Sports Complex ki shooting range the pangthokiba competition asigi lotion bagi achama thoroma da retired commissioner CH Evol IAS Manipur Rifles Association gi president M Rachandra amadi Imphal East District Rifle Association ki president and Indrajit Kaloina na shooting masana si pamjaba lamdam asigi masak naibu mi kya na competition si damakong matang takraba sanaro isingado da manamatum kaya kudol tamki competition si da tongan ma shooting masana ki event kunito isana ki bagaloina na Imphal East na Anobo District record taret JSR na ani loina na NSU na amat thambangam ki competition na si da Imphal East na puna medal kun mga JSR na medal taret Imphal West na medal taret NSU na medal mari loinana Thawal District na medal amakak lobangam ki Imphal East District Rifle Association na sinduna sa takip competition na sida Manipur ki tongan shooting unit mga adagi lakpan nupa shooter kuntrani pa na masung nupi shooter kulumdoy puna shooter humpu mathoy na tongan shooting masana singda athoy hen tanaki Tara mga suba Governors Cup Senior Men's and Women's State Level Fencing Championship ngasidig pangthok bahawkre Manipur Fencing Association gi miyang makada Kumalampak Sports Complex ki fencing hall da thasi kontrama thoi foba chathagadaba championship asida Manipur gi tongan ba mafam sing digi lakwa fencing unit tarani thoi dagi nupa sanaroi chama subna ahum amadi nupi sanaroi chama humputra mari puna sanaroi chani humputra tare na saruk yari ngasi championship asigi sana kiba men's foil gi masana da DFA Imphal West ki sanaroi TH Rajibam sung W Roshan ani na gold amadi silver medal low ki bagalona na MPS gi U Premjit amadi upagi S langamba ani na bronze medal amamam lobangam na ki sathari ba championship asigi ngasi sana kiba men's sever da DFA Imphal East ki sanaroi TH Ajit Kumar na gold lona na DFA Imphal West ki TH Sabi na silver medal fangki bagalona na women's saber gi masana da MPS gi TH Dainana gold RSC Thongju gi S Hiron na silver medal fangbangam na ki sathari ba fencing champions siba sigi hayeng makataba masana sigi bout sing sanaragani
Manipur Badminton Association Sindun Thasi ki Kunma Thoi ki Kumalampa Hindu Stadium na Satarki ba under 15 amasung under 17 gi Yonex Sunrise All India Sub Junior Ranking Badminton Tournament a solution kray Badminton Association of India gi mi yang makha da pangthoki ba badminton tournament ching asi loishin benumita under 17 gi category da Telangana state ki Pranav Rao Gandham amasung Rajasthan gi Subham Patel ani na lamba tauna ki Final match adu the Telangana state ki Pranav Rao Gandham na kunma thoi tara ni thoi masung kunma thoi tara tareta chaw na mai pa ki Pune state kunma pana saruk yaduna pangthoki ba tournament sida apun ba event tara laiki loina player listing ani cha manifu ma thoi na entry torok pagi manungda apun ba sanaroi listing ama chani na saruk yaki amade Manipur Legislative Assembly ki speaker Y Kemsan Health Minister L Jayant Kumar masung youth Affairs and Sports Minister Letpau Haukifna winner oi kraba sanaroi singda manamathum lanthoki Matang asya da bulletin na si tension jad ringing mga na headlines amo na pijari. Congress ta ki BJP ta chongchila ki MLA ni pa ni matag tanggal ki disqualification case tara mga gi hearing nga si gi Manipur Legislative Assembly ki Speaker Tribunal da puthok na chataba hawkrey. Lamdam masih da nong magihangalak lebe hepatitis lain na tagi ngathok na do miyam da awareness iba matau tay haina Education Minister TH Radhe Shyam na hairi Ayush Department mapan gi company mag MOU sign taw na lomi sing na thari bidak pambi sing amuk hanan lay yana na bathorang paikat lagani haina Health Minister L Jayant Kumar pongdok rei Government of India Made Nation I Manila Bangkok inakiba without territorial limit yaw but ceasefire agreement Manipur miyam nakakatahan kiba dumit puning singlebana Integrity Protection Day gi thoram pangtokray Amasung Standard Robert High Secondary School gi boarding galaiba mahiro ising pochay mama pasing na lawthok pa hauna kray misi asig langlalang jin puthok pangamba miyoi da thau club na lupa lak mga gi reward lawthok kray